Iran की military industry की यामना मरुएबा मचाक पुम्नमक्ता एयर स्ट्राइक तोबगी थबक नुमित खरनी की मनुंग लोइसिल्लगनी एक्शन असिना मरम मोइदुना इरानियन मिलिटरी की खुलाई पुथोकपगी मपांगल ngamnamak thugairagani amasung makoina amukhanna semgatnaba hotnabada yamna matam changlagani haina Israel ki Defense Force IDF ki spokesperson Toukhre lauthokre yathokhiba thorang amagi matungina action lokhali niyom amada amasung mangjona na sem saduna pak sane attack tawri amasung werakliba phibam asida leptana hongdokpagi thabak su sathari phibam asi pura hongdoknabagi khudong chaba ma ꯑꯩꯈꯣꯏꯅ ꯐꯪꯂꯤ ꯍꯥꯏꯅ ꯗꯦꯐ꯭ꯔꯤꯟꯅ ꯍꯥꯏꯈꯤ ꯂꯥꯟ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯃꯦꯟꯗꯒꯤ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯃ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯗꯦꯐ꯭ꯔꯤꯟꯅ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅꯗꯤ ꯍꯨꯊꯤ ꯌꯥꯎꯅ ꯃꯥꯏꯀꯩ ꯀꯌꯥꯃꯨꯛꯇ ꯑꯃꯨꯛꯇꯗ ꯂꯥꯟ ꯁꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯥꯛꯄꯅꯤ ꯏꯖꯔꯦꯜꯒꯤ ꯁꯤꯇꯤꯖꯟꯁꯤꯡꯗ ꯁꯣꯛꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯨ ꯍꯛꯆꯤꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯦꯕꯅꯟꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯗꯦꯐ꯭ꯔꯤꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ Israeli Army na Hezbollah militant group ki militant chanipan yankhai hena hatkre amasung awang Israel da hakthengna attack torakliba kaya thingnabagi damak kha Lebanon da control tobagi chang yamna hengalakli haina phongdokhi marakasida Dubai dagi phangba paw amagi matungina Iran gi parliament ki speaker Mohammad Bagher Khalibaf na American lanmi sing Iran da changselakpada makoi amasung makoi gi regional partners sing matam pumbagi oina mai thadoknaba Iran na ngairaga leiri haina phongdokkhre aikoina leptana kapli aikogi missile sing mafam chana leiri aikogi pukning leppa amasung thajabasu hanadagi yamna hengalle haina Kalibafna haiki US ki lanmi sing na Israel gi lemai de hek changsilakpa matamda Iranian forces na makoi amasung lamdam masida leiriba makoi gi ally singi mathatta yamna kanna khut thagani haina Kalibafna haiki US na mamang chayolda Pakistan gi khuthang da pisalakhiba lan loisinabagi point 15 gi oiba plan adudi makhoi gi apamba singni Trump administration na force sizinaraga phangnaba honabada mai paktabadagi plan adu puthokhibani haina Kalibafna haiki Iran bu surrender tohanaba US na honariba makhai makhoi gi paukhum masidi maithiba nang ba haibasi kaidonungda yaroi haibasini haina Speaker na haiki US ki Trump sarkar na maram oiduna prithvi asida anauba nuclear gi juk ama laklaba yari United States ki President Donald Trump ki administration na yaknaba singda yamna thuna khut thaba amasung masagi ally singbu thausadaba matau utpa sina maram oiduna prithvi asida nuclear khulai gi anauba juk ama lakadra haina chingnari North Atlantic tagi hauraga Nongchup Pacific phawba lebak kayana nuclear khulai paibana phagadra hebasi hanadagi amukka hena phongna khanaba haurakle matam sangna US ki nuclear khulai gi marum thupna leijaraklaba Germany amasung Poland na so wakhan honglakle haina thajari Trump na Greenland losinaba kanna honarakpadagi US amasung Europe ki lebak singi marakta mari yamna sokchilaklingai talakta France na makogi nuclear khulai gi mapangal kankhat hannaba honarakpada Germany amasung Poland na support tawri China amasung Russia so makogi nuclear khulai sing upgrade tawnaba kanna honari makoina amuk US ki policy na maram moiduna Japan amasung South Korea so nuclear khulai pairakadra haina wakhal wari ngasi phawbada nuclear khulai sizinakhiba amatta ngairaba lebak oiriba USA na so sahi kunthra henbagi matungda nuclear bomb changyeng towa amuk haunaba pirep laurakli Trump administration na makoi yaknaba lebak singda yamna thuna khut thaba sina atopa lebak kaya so nuclear khulai paina bohanarakpa yai haina thajari hojik makki oinadi lebak mapan khaktamak nuclear khulai paiba state singni haina lauri atopa state kun henbana nuclear energy program industrial base amasung engineering gi khang haiba leiri makoi so bomb sanaba honarakpa yai haina chingnari apikpa city ama tumna thugaiba ngamgadaba atomic bomb ama sanabagi damak darkar oiribasi kham thengna invest tawraba uranium kg 15 natraga plutonium kg 9 khaktani hairi North Korea na US yongna kapsinba yagadaba missile engine changyeng Toukhre United States yongna kapsinba yagadaba
North Korea gi anogo missile ni haiba amagi high threat solid fuel engine changyeng Toukhre haina state media gi paw amana hairi changyeng adu lewak asigi dictator Kim Jong Un na mityeng takhi changyeng toribasi yeknabana khangdoknaba honabada yamna wagadaba yamna sophisticated oiba amasung United States amadi allies sing the target tawba ngamgadaba khulai sing puthoknaba Kim na thamkiba pandam gi makhada chathabani haina Korean Central News Agency ne report tawki engine ground test tawba duda kham thengba thrasa se kiloton lising ani chamga waikhe mamang sahi gi September thada chap manaba mongda solid fuel test tawbada kiloton lising amaga chamapan humudra phangki haina report aduna haikhi India gi Prime Minister Narendra Modi na devakasi gi miyamda West Asia da hauzik akiba phangna soknariba lana sidagi oirakliba phebam masi ngakthoknaba punna honaminanaba lebak asigi miyamda appeal tawkhre mahaki thagi oina pangthokpa radio program Man Ki Baat ta Modi na hai hauzik thokliba crisis asidagi politics tawrakpasingdagi section naba appeal tawri amasung hauziki wairiba phebam masida kanagumba amatana politics tawbagi mafam leite mahakna hai tonga sandokpasingna lebak asida sokhalagani hojik yumlo nariba lebak singda lan kaya satharakpa tha amarom pharakle masina singnaba matang yorakle ngasidi pukninggi wagi khuthangda aina amukka hanna lebak asigi miyamda singnaba phibam ama lakliba asi punna thengnaminanaba appeal tawri isu asida politics tawriba sing tokadabane masi lebak asigi mi koti chamaga nifugi interest ki oiba thabakne masida masagi damak politics tawbagi mafam leite haina mahakna haiki aina lebak asigi mipum khuding makta tonga sandokpasing kupna yengsinnaba appeal tawri government na piba paw leptana tabiyo amasung maduda yumpham waraga khongpham thangbiyo haina mahakna haiki hana haiki bagom mamangda thengnakiba crisis kaya ama punna thengnaminakibane hanaksu adumak aikhoi punna thengnaminabada aruba phibam kaya adumak mai pakane India gi imung million kaya Gulf laibak singda leiri amasung makhoina mafam maduda thabak tawri mafam maduda leiriba India macha koti ama henbada makhal makha kaya gi mateng panglakpagi damak aina Gulf laibak singda thagatli haina mahakna phongdokhe West Asia se India gi mathau taba energy launabagi mafam amani amasung masi leibana petrol amasung diesel gi matangda malem gi akoibada aruba phibam mama lakle ekhoi gi malem gi oiba mari asina tongan tongan ba lebak sing gi support phangle amasung lebak asigi mapangal loiduna asiguma phibam kaya da thauna phana thengnarakibani haina mahakna phongdokhe